War on drugs ki sarugamoina Imphal East Narcotic Cell amadi kuntranipan suba Assam Rifles ki combined team na Imphal East amadi West ki tongan ba mafam anida drive chathabada malem gi kaithilla lupa lakh kun lom gi oigadaba heroin number 4 gram marifuga konana mioi ani fare. Delhi da lairiba Panthoibi Manipur Emporium ki hauzik oriba fibam Manipur Handloom and Handicraft Development Corporation ki chairman AS Achobana hakthengna yengshinkhre. Emporium asigi changphamda mapalamgi firol sing thetuna thamlambada chairman mai hona saukre. Handa khunja sing na tholaktuna poppy pambi sing mangan kiba Urkhol district ki poi village ta organic farmers cluster semdona organic ki oiba mahai marong kaya puthoknabagi khudong chaba fangalagani haina Manipur Organic Mission Agency MOMA gi project director K Devabrata Saramana phongdokre. Wildlife Day Gamari Lainana Kunganithoi Shuba Sector Assam Rifles ki meeting makada Nifumari Shuba Assam Rifles na sinduna wildlife ki awareness lamjel ama pangthokre. Tamenglong District ki headquarter da pangthokiba lamjel adu gamari lainana mafam kayada uchara kaya su thaki. Bank of Baroda MZ Avenue branch ki anoba office amangasi Thangmaiban DM College Colony da hangdokre. India government na COVID-19 dagi ngakthokna ba paikhatliba vaccination program gi makada Thawal district ki oina ngarang dagi chahi humpu gi mathakta leiba mioi singda COVID-19 gi vaccine ka pa hokre.